ngasi wakching gi tara mari ni pan ba 𝗬𝗡𝗜𝗔𝗚 numit January tang kun mari kumjai ni sani kun mari manipur gi puwari da ahan ba oina maitai MLA minister amasung MP singna manipur kanna ba senglaba kangla utra mamang da ibudo pakhang magi minglen panduna arambai tengol ga puna wari wasak punna sari wasak minakrei ngasi kangla da arambai tengol na sinduna wasak lobagi thoram aduda maitai MLA ayamba saruk yakhi hari Congress ke MLA manga makhane gi Chief Minister Okram Ibobi amasung MPCC gi President ke Mega Chandrana luchingduna Congress bawan dagi punna thoraklaga kangla gi nongchup thangba sana thong dagi changlaga saruk yakhi mifam aduda Inner Manipur Parliamentary Constituency gi Lok Sabha gi Member Union Minister of State for External Affairs and Education Dr. R.K. Ranjan amasung Rajya Sabha gi Member Ningthau Leisemba sana jawbusu saruk yabaga lonina wasak lokhi Kanglada fom khiba mifam aduda arambai tengol gi maikadegi point manga yawba chewal ama puthokutuna MLA sing amadi MP singda makhoi masana yana khudek pihanki point sing adudi ahanbada 1951 the best year oiraga NRC chana hanba duga madugi manungda chandaba miyoi pumna mak makhoi masagi horofam da deport tokhiba ani subada kuki lalhoba singdagi su lokthokpa ahum subada Myanmar dagi handak chalokliba refugee mayam Detention Center da thamliba sing Mizoram da thamkiba mari subada border fencing tauba manga subada Assam Rifles ke jurisdiction manungda popi thabada yengduna leiraga lengakta report pikhataba lonina miyamna AR da thajaba leitreduna AR Manipur dagi loktoklaga atopa paramilitary force na makhoi gi mahut sinba masung manga subada illegal immigrant cookie sing ST list gi lokthokpa sini hairiba wafam sing asi mifam aduda sarkya khiba MLA Minister Singh amasung MP Singna masana yana khudek PK masida Chief Minister Nongtamam Biren su ayaba piduna mahak su khudek pi re hari mifam adu loiraba matungda kanglagi kha thangba sana thongdagi MLA Minister Singh amadi MP Singh thokraba tungda arambai tengol gi luchingba mihut Singh kanglagi nongchup thangba sana thongdagi thoraklaga khairamban kaithel da laktuna kaithel ima singa unake AT gi luching pural korongan ba khumana mifam adugi matangda yamlaba miyamgi mamangda pautongke MLA Singh Minister Singh amade MP Singh na khudek pi khraba point sing adu numitara mangani gi manungda thabak oina onthoknaba matam thakre haina korongan bana laukthokhe Minister Masamusu sign Toreko. Ado center ka mui thara ni athu bada. Ado ka naam ki Ministry of Home Affairs ki moi ade lakpa officer singdo. Moi na su yam issue je yam discuss ta we do. Moi na su gi je hana thagani kaina di hai ko. Ado yin si ado ka akoi gi di akoi na uning gi se. Ara bai na si uning gi se kai pe gi na te. Makoi MLA minister punamak si minister su mangare honorable. Miyam gi makha da lai bane se. Moi khangan badu ni koi pam. Na ai Delhi da lai adu da lai paru lok bado. Nasi moi Delhi da sabab ag ya roi. Apun na leba ki na thena gani. Setar da pun na thena gani. Setar da tarak da bai sabab to kai no hai bado. Mai apun da hokta banatro. Mane. Ana haibam di soye ba. Apoi pun na koi miyam ki sentiment si lai re. Koi miyam samai na ware. Si tawre hai bado hai ga do moi amada in lam da ga. Khanda da launa da lai bado. Kasi da gi di launa roi moi. Chungla launa roi si ma. Aduga moi punna center ta ni center ta pura center na kai guma tabi latra gani moi na hai ba zero zira hai se miya mo lo na koi khongjam changal ani hai bani moi na hai se miya ka hai ba moi sakani hai bani ba ado apoi gi di irei ba ki proof se sande ada bani na ama natraga ama di adum to wata bane kai tare puta puri pai bu jindra kalambai natra moi ngasi sira lepa bhangi se moi ngasi di koi khutat khare numitra mangane ke thai re ko ado moi chhatre na ki su koina direct na to bida koi home minister misa na so atho bara su ki se ma tauni hai bagi wai di hai re do to gabar yeng mutare ngasigi arambai tengol ga miyam gi mihut singa unabagi mifam adugi damak masing thingamdana yamlaba arambai tengol gi laloi singna Imphal City gi maru oiba lambi khudingmakta pumumuna pikthana pareng amadi pulap leiduna mifam adugi pauta naba ngaina ke Manipur tapaki mafam pumbadagi masing yamlaba eti gi laloi lising laktuna Imphal da punyom yongke mifam adu pangthoklingai da Imphal gi lambi pumna maktengke dukan hotel kaithel loina thonglona ke lekai khudingi maira paibi amadi nupa naha singsu lambi da loina thoktuna leina ke yumgi thongal khudingda ising thanna hapa sanabul khinduna cheng lei dup thaumai kaduna mifam adu asoi angam yaudana ba thongni jaba ukhe
ꯍꯥꯏꯐꯦꯠ ꯂꯥꯎꯕꯤꯔꯗꯤ ꯑꯩ ꯏꯁꯥꯅ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤ ꯉꯝꯖꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯣꯠꯅꯖꯒꯅꯤ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞ ꯂꯥꯏꯅꯤꯡ ꯃꯥꯡꯅꯕ ꯊꯤꯕꯣꯡ ꯇꯝꯕꯥꯜ ꯑꯣꯏꯔꯣꯏ ꯂꯥꯏꯅꯤꯡꯊꯧꯅ ꯈꯪꯁꯅꯣ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯌꯥꯏꯐꯔꯦ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯑꯗꯨꯝ ꯂꯣꯛꯈ꯭ꯔꯦ ꯇꯨ ꯂꯣꯏꯔꯕ ꯅꯣ ꯆꯦꯡꯈ꯭ꯔꯦ ꯆꯦꯡꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯥꯞ ꯆꯦꯡꯉꯥꯏ ꯀꯣꯏ उतरे Bye. ꯃꯩꯇꯩ ꯄꯣꯛꯄꯤ ꯏꯃꯥ ꯃꯩꯇꯩꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯍꯥꯏꯌꯦ